Onung mamang lomda ki chansalak pe singni hauzik redo ki thongga lomda sum lakpu matamda ite promoy ki mamang yoksula te promoy ki mamang yoksula ga hauzik redo ki gate ta khoi ata khamlai tana yam kan ne sing essentially lomda redo imphal gate ta essentially aduga hauzik ujagadori basina onung lom ta balambi ni onung lom ta balambi su choba turen ipak amagum hauzik siali Miyamda apel ama khakta tawjage hauzik ising ya ichaw mayoknabagi fibam mafam-mafamda ising thungjamba turen torban kaibagi thawdok athok mayam lakpasida miyamda haijaningba afam akhak thamjage sigumba torban kaiba ising ichaw sibu kumai oina yengba koichat chatpiganu masi isagidamakta amadi miyamgi oina safe oide mayamna ising ichaw yengba turen torban kaiba yengba chapasina maram oiraga mafam kharada traffic jam yamna thoali traffic jam tholakpasina emergency da akhoigi machinery pochai puthok puchin tawgadabda apanba pidana kalhoba yaba akhoigi torban kaibagi thodok kayasi kanba nangdabagi fibamda lei aduna miyamna ngasaigi isagiju safe oinaba yumda leibiyu aduga mayamgisu safe oinaba akhoigi koichat chatlaga lambida chilhanba khotpa turen torban da chinjalhanba masigumba khudong chadabase tawhanbiganu haina apil tawjari pumnamak puthagatjari Church along the Murray, Ubam later. You've been here upstairs from Kanga, Kanan Saddle. Chekon area Palace Compound Road Rompa Chatki Labdi Okay, say Kingsway School Thumngam de Dr. Rubin Guy do ngam te noi te ta finish student nun jigu to jene student nun dingna bam de to just जाओ तो बात है तो दुई जो स्पीड जाओ तो just दुई जो स्पीड ता just दुई जो स्पीड ता how can I ding mame बात है ममांग पागन finish